Assalamualaikum. Ngasisu mayamgidamakta wari ama puduna lakchari. Wari ase Hazrat Khabab ibn Art ki awabasing mayamna awaba thengna haibatugi matangi warini mayamna aigi channel asibu nungai tarabadi kanaba phangbi taragadi like share subscribe tawbiyo haina haijare. Wari ase makha chathajarage. Hazrat Khabab radhiyallahu anhu su changyengi damakta masamak thoktuna Allah gi lambida yamna kallaba awabasing mayoknakiba misaksingi manungda amane magi mamangda mi manga taruk khak nattana Islam purakpa mi laikhide manga taruk khakta purakkirami maram asidagi mahak matam sangna awaba khangki ikhoigi Hazrat Khabab asi yotki phiron chechillaga nongsada thammi kayam yamna saramgani Allah ma khaktana khangi madugi maichak maisa khangbada humangna irujabagum oiki ayamba matamda saraba laingoigi mathakta tingna hiphanki madugi asabagi maichak aduna henmankhibadagi makhwangi sadongsing kinkaiduna tokhai taki mahak nupi amagi minai oiramni Hazrat Khabab ka Huzur sallallahu alaihi wasallam ga loinai haiba tabada nupi aduna yot maida iklaga churammi. Hazrat Umar radhiyallahu anhu na khalifa oiraba matungda Hazrat Khabab radhiyallahu anhu da mahakna phangkiba awabasing adugi sandokpa halchang hangki Hazrat Khabab na khumki aigi khwang asi yengbiyo haina yenghanki. Hazrat Umar na Hazrat Khabab ki makhwang adu uraga haiki asigumba khwangdi amak fawba ukidri. Hazrat Khabab na makha taraduna hai aibu araba maita adugi mathakta thamlaga kuching chingki aigi hakchangdagi thoklakpa mahau machum amasung I aduna azakpa maitan adu mutkirami. Islam na yamna chawkhalakpa amasung thangnaba lamsing joy tawrakpa asi ubada Hazrat Khabab na kaplammi amasung hairammi aina wajakhiba mayam adugi mamal dunyada Allah na pithorak lamale siraba matungda phanglaroi dauriba male. Hazrat Khabab radhiyallahu anhu na hai nongma Huzur sallallahu alaihi wasallam na mahausadagi yamna henna sanglaba namaz ama imam oiduna sonki sahaba singna madugi maram hangbada Huzur na masi apamba amasung akibagi namazni aina namaz asida Allah Ta'ala da dua ahum tauki ani amadi kabul tauki aduga amana yabikide haina takbiki Allah gi rasulna sandokna amuk takbiki aina ahan bada dua si tauki aigi jamaat pum namak kum kang bamaramdagi tumna sihanbigano dua si kabul taubikre ani subada aina nijaki aigi jamaat pu pumut muthatpa ngamgadaba yeknaba sing thambigano masisu kabul taubikre ahum subada dua si nijaki madudi aigi jamaat maselda khatnaba amasung yengthinaba laihanbigano wafam asida yabikide. Hazrat Khabab radhiyallahu anhu na sahi kunthraga taret subada nongaki amasung kufada sahabi pumnamaktagi ihan hana mahakpu dafan tauki mahakna nongga akraba matungda Hazrat Ali na mahakki kabarda chatlaga haiki ya Allah Khabab ki mathakta thaujal tawbiyo mahak masana pamba Islam purakki amasung harau na hijrat tawkibani maduga jihadda awaba kaya marum khangduna punchi lelkibani kayamat puning singliba amasung hisab kitab ki thaurang tawriba aduga hinnabagi mal kharda penthok laga Allah na yanaba tawriba mi adudi maraibak farabani. Wari asi matang sida loire wari asi mayamda khajiktang oirabasu kanaba pigadra haibagi maramdagi aina lijabani mayamna kanabasing asi lausanminnasi Allah na aikhoida thangai sengna thabak khudimak Allah na yanabagi damak tauba asibu ngamhanbibu oisanu aduga sahabising thangai sengna hairabada thabak khudimak Allah na yanabagi damak tauba asi Hazrat Khabab kumba
sahabisinggidi saruk makhoi di dunya dagi hauna jannat ki harau pautar ga chatkrabani aikhoi busu Allah na pangal pina bi boisano matang asida loisallage aduti mathang amuk thengnarasi.